Paodam ming tabiri ba khwai punamapo taram nok sabaga loinena khurumjari ngasi gi maroiba pauda Science and Technology for a Sustainable Future haiba hiramda National Science Day thoram pangthokre Yausang kumai gi matangda khananaina khre loinena Bollywood superstar Sri Devi gi aroiba mathau mangam pangthokre mapungoiba paumu pizari Advanced Level State Biotech Hub, Department of Biochemistry, Amadi Department of Library and Information Science, Manipur University na Science and Technology for a Sustainable Future haiba hiramda ngasi National Science Day palan tawkre. Manipur University ki library ki conference hall da pangthokiba thoram aduda School of Physical and Mathematical Sciences, Manipur University ki Dean Professor N. Raj Mohan, School of Life Science MU ki Dean Professor G. A. Santibala Devi. MU Librarian in Charge Professor T.H. Madhuri Devi Amadi Advanced Level State Biotech Hub Department of Biochemistry MU Coordinator Professor Devananda S. Ningthaujamna President Member Sing Oina Sarugyaki Thoromatu da Wangaluduna Professor N. Raj Mohan Haiki World sida India su science ki level kabung ame habagi scientific method yawong naman le habisi masi utpang amase very good magi contribution am singsi yengmu damda Raman is a rightful person and mangona karti people toy haina national science is an education Manipur gi mapanda leiduna mahima sing tamliba khunai asig mahiroi singi lichat sajat kupna yengsenba mathau tare haina Joint Students Coordination Committee JSCC MSU MSF KSA sukna punna thadoropa cherolamada phongdorakli Cherolasina makha taraduna ngaiak leitana mainland India gi tongan mamafam singda racial discrimination gi kholau lepa leitana Taringai marakta harau kumahida pukning lopsilakpabu uba fangi mama mapa amadi mabung mapasingna senabitre haiduna chatningba chatpa langningba langbadagi hendoktuna nupa nupi kya mahitambagi namada room amatada fauba punna leminaduna masil mapwa saduna hostel amadi rent leminarambagi pausu JSCC da wakalapa leire Maragasida mamangi ningol chakoba numit October tang kunmachoida machu haiba harau kumhai mapung oina Pangthong na lingba lup amana Delhi gi dusera ground da thabal sinduna lamdamasagi nupi oibi singi hakchang kayat fauba uba photo kaya social media da thagalakhiba amadi nupi manbi singna su hakchangi kayat da henjinna uthokpa firol se chaduna maring marang batana tana hangoi chuka chaba fawalaki machu haiba lup asina handaksu yausangi hoba numita 2nd March Inglisingani Taranipa Lasida Thabal Sinaba Taurang Toriba Sida JSCC na Athingba Thambaga Loinana Thabalbu Festival Oina Ontokpa Haibasi JSCC na Amadi Lebak Miyamna Hakchina Lawi Achumba Liglamda Kunayasigi Mirol Puhodrabadi Hena Lekha Tarakani Haibasi Punamakna Kaminase Mathautai Hainasu Cherolasina Makha Tarakli Yausang kumhaigi haujik oirakliba mawong matau amadi khunai da piriba chaitheng sing haibagi matangda khana nainabagi thorama mangasi All Manipur Recognized Private School Welfare Association Democratic Students Alliance of Manipur Desam amadi apunba ireipaki mahiroi sinpang lob AMS na sinduna Manipur Press Club da pangthokre khana nainabadugi moderator cultural activist Ningthauja Lanchana oibaga loinena Senior Journalist Lehau Thabam Sarachandra, Senior Associate Professor MU Dr. Chinglen Maisnam, All Manipur Recognized Private School Welfare Association Gi General Secretary L. Joy Kumana, Resource Person Sing Oina Saryaki. Thoramasi Karigidamakta Pangtok Libano Haibagi Matang, the Desamgi General Secretary Edition na Haiki. Yakshanchi Lining Company Lenaba, Lining Company Lenaba, Chalabi Company Lenaba, Kumay Moina, Masiga, Karibumba. Dharma karma masih lainnya semua mereka dalam sehingga yang sini mengani untuk menjadi madu kanan so muda timba ayat tu mesti lain itu anak kali juga tahu tahu hai buku mai pangtuk matam dah thana mengani
ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯂꯣꯏꯅꯃꯛꯇ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯍꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯄꯤꯔꯤꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯆꯩꯊꯦꯡ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯏꯐꯦꯛ ꯇꯧꯍꯟꯗꯕꯒꯤ ꯃꯑꯣꯡꯗ ꯀꯨꯝꯍꯩꯁꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ SP ꯊꯧꯕꯥꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCH ꯔꯤꯁꯤꯀꯦꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝ ꯑꯅꯤꯗ ꯇꯤꯝ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯇ꯭ꯔꯥꯐꯤꯛ ꯗ꯭राꯏꯚ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯂꯝꯈꯥꯏꯗ ꯆꯠꯊꯈꯤꯕ ꯗ꯭राꯏꯚ ꯑꯃꯗ OC ꯔꯤꯁꯤꯀꯦꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠꯅꯆꯤꯡꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯒꯤ ꯈꯔ ꯃꯈꯩ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯁꯨꯔꯛꯇꯕ ꯑꯃꯗꯤ ꯒꯥꯔꯤꯗ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁ ꯁꯤꯖꯤꯟꯅꯕ ꯀꯌꯥ ꯗ꯭राꯏꯚ ꯑꯁꯤꯗ ꯌꯦꯡꯁꯤꯟꯒꯅꯤ ꯗ꯭राꯏꯚ ꯑꯁꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ North East Zone Cultural Center, Ministry of Culture, Government of India, Amadi, Department of Art and Culture, Government of Manipur, Social Health and Educational Society, Morena, Punna Kosamnaduna, Border Area Program gi Sarwama Oina, Tongan ba State Singi Oiba, Natki Jagoi, Isaikaya, Utpaki Tauram Ama, Ngasi More, Ward number 7 the Leba, Ima Kondong Lairenbi, Haraubungda, Pangtokre. ADC More and Bankimna Atoiba Mitung, MCM gi President M. Toibana Tharomapu, SDPO More Police Sandip Gopal Das, Amadi Ima Kondong Lairenbi, Thogaluki President, and Fulindro Anina Kanaba Mitung Singh Aduga, More Commando gi CDO TS Thomasna, Special Guest Oiduna Pangtokiba, Masigi Natki Ovajagoi, Say Utpa Aduda, Saruyakiva, State Singdi, Manipur, Kerala, Gujarat, Assam, Sikkim, Haryana Chingmane. Asigi Taurangi, Atoiba Mitung Oikiba, ADC More and Bankimna, Asigumba Taurang Kaya Asi, Pangtokpana, Lepak Asigi Santi, Porakpada, Yamna Mating, Pangani, Haiki. Manipur Lengang Kumja, English Ngani Tarataruki, December, Nepal Gi, Athengba Hingda, Manipurda Anova District Taret, Lautoki Basingi Manunda, Ama Oiriba, Kakching District, Hojik Kakching da Tabak Haukraba, Headquarters Ki, Awarapa Ladiba, Infrastructure Kaya Asi, Atuba Matamda, Sangat Yohaina, Kakching District Manunda Ladiba, Minority Muslim Singna, Lenga Kipuning, Chinchilakli, Nasi Infalgi, Major Kulda Leba, Manipur Press Club da Pangchopa, Paumisinga Unaba Mada, Kakching District Assembly Constituency, Mari, Kakching Wabugai, Hyanglam, Amasung, Sugnugi Manung the Ladiba, Minority Muslim Singi, Tonganba, Lup Singi, Luching Basinga, Saruyaki. Lup Singadugi, Maut Siladuna, Eastern Sports Association, Soragi, Vice President, MD Ramizna Hai, Mamangi Congress ki Lengana, Mapung Fava District, Amani Haina, Lautok Pikre, Libak Tibidi, Nasigi Lengana, Hojik Fawada District Headquarters, Ama Oibegi, Infrastructure, Sangat Pidriba, Amadi, Sangabi Dana Tambibasi, Yamna Libak Tibani. Sangabi dana thambiba asina mara moiraga manungda political gi oiba karigumba khara leibadawna uriba asimaksu nungaijade mamangi lengana kakchingda thambiram laba district headquarters asi geographical gi maya yenglaga Waikhong Thongjawda thamgadabani haina kangluk kharana hairakpa ase yamna kanna yaningde Waikhong Thongjaw ase Kakching amasong Sero anigi mayaini haiba asisu pumlan lalaba wafam amani Kakching district hariba asida assembly constituency marina kongadaba district ama oirabanina Wabugai assembly constituency irong chesaba hariba asidagi Kakching fawba lakpada kilometer nifumangani aduga Sero dagi Kakching da lakpada su kilometer nifumanga oibanina Kakching asina district asigi chapcharaba mayaini Maramasina Ngasigi, Ladiba, Lengagasina Hanadagi District Headquarter, Ama Oina Tabak Hoduna, Laklaba, Kakchingda, Awarapakaya, Asi, Sangat Sagat Piu, Amadi, Sangabi Haina, Lengaki Puning, Chinchilaki. Mamang Lengana di Kakching District and Lautolamagasu, Hausik, Wakong the Oigadabani Hibagi Mugnarak Basida, Akoi, Nasi, Kendra Maridagi, Akoi, Minority Fruit Marina, Hariba, Kakchingda, Akoi fully fledged. District oi base mat aikoi support to we haina akoi press meet asi pangthok sabani aduga makha tarakpada aina haijaning libadi athuba matamda Kakchingda akoi Kakching district ama oibagi infrastructure amadi magi machak mathum asi akoi laihanbiu haina ngasi laingakta appeal tawjabani man condemn tawjaning badi Waikhong Thongjaw asi Kakchingga Serauga gi marakta center ni haibasima Totally, Aran Bani.
Board of Secondary Education Manipurna lauba class 10 exam gi science subject thokpa numita examination center kharada nataba pambai chatharambagi material kaya Socialist Students Union of Manipurna phagat khre hari Kashampata leiba Socialist Students Union of Manipur sumgi office ta pangthokhiba paugi mifamda union asigi publicity and propaganda committee gi convener Naurem Tanoranjana hai Lubasigi Thomi Singna Uchiwa Private Center Uchiwa High School da Yangselubada Paktaknana Nataba Pambai season aramba Tenaraki Masida Invigilator Tariba Ozakara Sumateng Panglambagi Mami Chauna Taki Samuro High School da di exam hall Karada Charang Nabagi Mami Taranki Aduga Ramlalpal Higher Secondary School Lamadi TG Girls Higher Secondary School gi exam center da di Ingna Chingna Parikya Taranki Tanoranjana makha takibada pangthokliba parikya asida sumna ingna chingna niyam chumna pangthoknaba yengsinduna lakli adubu mong maril tadaba thong kya chatharamba ase laibak thibeni amaromda bosemna organization da piriba exam center duty asida chaynabagi mawong ama lakbagi mami tarakli sumna uchiwa high school da yengsinbada Pangal students organization gi identity card paiba thomi kharana Mangjona Leramba Tenaraki, Masina Chayanaba Mapohale, Maramasina, Atuba Matamda, PSO Gimaiki Kari, Marangi Center, the Changlivano Habado, Saint Doctona Chayanabasi, Kohan Binaba, Apil Torkli. Laibaktiba Todoma, the Sky Hospital in Falda, Heart Kiss Operation Tauraba Matunda, Lekidrabi, Kangabo Part 2, Kulakpam, Maning Lekaidegi, Kundrakpam, Rupo, Singagi Macha. Sahi ani tamak suribi masanupe kundrakpam abe magi misibu yaningdaba phongdoladuna ngase anganba yuktagi National Highway 102 gi khangabok mapada miyamna pung ani rom lambi thingduna khongjang changsin Craig Maral leba Dr. Chairak Bio Karbar Toba Hospital Tingjin Bio aduga abe misi yaningde haina thaba play card kaya seasonaduna changsin kiba khongjang aduda Khangabok High School gi National Highway mapada miyam thoraktuna mafam adu phauduna lakpa makal amatagi gari sing chalhan khide misi asega mari leinana sem kiba JC gi convener TH Dilip Kumar na phongdorakpada abembu Sky Hospital da thasi kulumdoida admit torokibane amadi anganba numit Tang Kunmarida operation Tauki Aduga Ngarang Abembu Sire Haina Kangalakibani RBS ki scheme gi makada lemna operation Taugani Layengani Haina Layeng Bahoraga Imung Manungda Lupalising Yankai deposit Tauna Bahirakiba operation Matungdasu Samjaraba Imung Manungda Maram Taktana Igi demand Kaya Taurakiba Amadi Angang asi leitre Kanglaba Pawda ICU da Tamduna Makatana E Tirunaba demand Kaya Tauduna Miambu Imung Manungbu Apang Basina Bahona Bahabasi Yamna Laibak Tibani Mio Begi Punsibu Sana Potkum na Kanduna Karbar Satabamanba Hospital Sagi Matakta Lengana Midyeng Changbio Mipung Kuding Amadi Lanai Lupsing Naso Midyeng Changbio Loinana Asiguma Taudok Matungda Amuk Toktanaba Hona Minasi Haina Fongdorakli Masi upung taret makairom tabadagi sangsilakiba lambi tingbagi khongjang adu SP Thawal Gautamga JC gi mihut sing amadi panchayat ki mihut kyaga wari sanaraba matungda SP na hiramasigi achumaran puthoknaba honabada mateng pangani haibagi thajaba pirakpadagi ayupung mapal makairom tarakpada khongjang handokhi amadi mahusagumna lambi chathok chasin tawhanki hairi Manipur government da nasi semi baji asi asi katna tana Manipur le batonga do hame sangsang kaya koi ojik organize tore raga koi kusam na ragani adu asi gum karbar tur hospital sing sa koi matik cha parata migani adu hai banga hunda bam abe ma hai banga asi gi si asi da chap chap langal sem puthopio loina na matik cha badu gumba bara le raba hospital authority doctor sising ase chara phom thoi ba se koi nasi gi je si kholauni masida ga government tabit batara ba matik cha ba action ne koi mathang koi chagi har gai thamjage RNSS Fitness and Spa Center LLP gi makada ngasi dagi singjamai chinga mathakta Goals Gym hodokre Gym adu Deputy Inspector General Imphal K Jentana ribbon kaktuna amadi maira chukhatuna hodokhe thoramadu the international bodybuilder ani Khundrakpam Pradeep Kumar amadi Khatrimayum Bhakta Kumar su saryakhi Khamanipur College Kaksingi staff manga Tabak Taubagi Matam Loiraduna Farewell Pibagi Tauramamang Asi College Asi Conference Hall da Principal P. Raguna preside Tauduna Pangchokre Tabak Taubagi Matam Loiraduna Tabaktagi Potharaba Ka Manipur College Kaksingi staff sing adudi LDC KSH Tomba Bookman KSH Ibocho Gas Mechanic M. Kumar Mite Lab Attendant Ani M. Godador Amadi SH Mangini Makoi mangada college ki maikai degi achamba khudol pot sing pi baga loina na tungi punsida na da yektana leinaba
ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯈꯤ ꯚꯤꯖꯥ ꯌꯥꯎꯗꯅ ꯅꯥꯔꯣꯟꯗ ꯆꯪꯂꯛꯄ ꯆꯥꯏꯅꯤꯁ ꯑꯃ ꯃꯣꯔꯦꯗ ꯂꯩꯕ 11 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯥꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯖꯦꯡ ꯍ꯭ꯋꯥꯡꯌꯨ ꯆꯍꯤ 12 ꯑꯄꯣꯛꯄ ꯖꯦꯡ ꯐꯦꯍ꯭ꯌꯨ ꯀꯧꯏ ꯖꯨꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁ ꯆꯤꯅꯥꯗꯒꯤꯅꯤ ꯃꯍꯥꯛ ꯉꯔꯥꯡ ꯄꯨꯡ 7:35 ꯔꯣꯝ ꯇꯥꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯣꯔꯦꯒꯤ ꯒꯦꯠ ꯅꯝꯕꯔ 1 ꯂꯣꯝꯗ ꯂꯣꯟꯅ ꯆꯪꯂꯛꯄꯗꯒꯤ 11 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯦꯡꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯅꯕ ꯃꯣꯔꯦꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯕ꯭ꯔꯤꯖ ꯃꯌꯥꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯤꯟꯅꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯊꯤꯜ ꯄꯨꯡ 1:10 ꯔꯣꯝ ꯇꯥꯕꯗ ꯃꯣꯔꯦ ꯏꯝꯐꯥꯜ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯂꯝꯕꯤ ꯃꯅꯥꯛꯇ ꯂꯩꯕ ꯅ꯭ꯌꯨ ꯃꯣꯡꯖꯥꯡ ꯚꯤꯂꯦꯖ ꯃꯌꯥꯗ ꯊꯦꯡꯅꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯈꯤꯕꯅꯤ ꯃꯉꯣꯟꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯚꯤꯖꯥ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯒꯤ ꯁꯦꯟꯐꯝ ꯈꯔ ꯃ꯭ꯌꯥꯟꯃꯥꯔ ꯀꯔꯦꯟꯁꯤ ꯈꯔꯒ ꯂꯣꯏꯅꯅ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯈꯔꯁꯨ ꯐꯪꯈꯤ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ Bollywood superstar Sridevi's fansingna mahaki thawai yaudrba hakchangbu aroiba oina yenghaunaba Lokharwala manakta leiba mahaki mayumda ngasi ayuk anganbadagi hauna pareng lengduna ngainaki makuta lei painaduna sanglaba parengda lengliba miyam adubu ayuk pung 10 tabadagi Bollywood actress adugi hakchang yenghanba hauki miyam adudi ayuk pung 6 tagi leptuna ngaihanki Miyam aduda khudong chadaba thoktanaba policeman chani romna mafam adu ngak senki All City da leiba chahi nifumanga suraba Sunil Raghavan kauba mioi amana haikibada mafam adu yoba hanba ekhoini khallubani adubu ayuki pung taruki mamangda miyam ama pareng leptuna leramki Karnataka amadi Chennai dagi miyam amasu laknaki mafam aduda nganna laknakiba singi manungda filmmaker Karan Johar su ama oiki Arbaz Khan amasong Farah Khan su ngantana lakhi Sridevi gi hakchang adu Dubai dagi Mumbai da ngarang numidang purakhibani aduga Dubai authority singna phongdorokhibada Sridevi na leiriba hotel gi bathtub ta iraknaduna lerambani mahaki mapuroiba Boni Kapoor amasong stepson Arjun Kapoor yauna imung manungna private jet amada purakhibani chahi 53 sukhrabi Bollywood icon adu Dubai da imung manungi luhongba ma yaunaba chakhibani mahaki aroiba mathongmangam nungchil pung 3:30 rom tabada Bile Parle Seva Samaj Crematorium and Hindu Cemetery da pangthokre hai Numit humni gi oiba khongchatta lepagasi lagliba Jordan gi ningthau Abdullah II bin Al Hussein Tunglabada Prime Minister Narendra Modi na airport ta taramna okre cheol ahum longi mamangda PM Modi na Jordan da chatluba lekhrabani Prime Minister Modi na King Abdullah ga tongan ba hiram kayada hayeng wari sanaga dawri Palestine gi wafam terrorism amasung extremism gi matangda so wari sanabnaba yawani hari Prophet Muhammad ke 98 suba asengba Sada Nauda Oiriba King Abdullah na Islamic Heritage ki matangda wangangani hairi Thauromaduda PM Modi su saruk yaraba yai thajanari Demonetization ki Islamic institution singdagi Mihut Singh su Thauromaduda saruk yagani hairi Lan lemnabagi wafam lekrabasu Syriagi Eastern Ghouta nauna hingsagi thaudok thokre lalhobana laksinduna leiriba mafam adugi mioi lak mari rom aduna lan lemnabagi wafam aduda itha thajade hairi UN Chief Antonio Guterres bu malemda leiba norok haina kawba lekrabani government ki forcing da lalhobasingna lepalaitana attack chathari haina Russia ki Defense Ministry na phongdokli Syrian State News Agency sanana haikibada miyambu mafam adu thadokpa yahandanaba lahlobasing human seal sing semduna khulai oina seasonary aroibada maroi pau umhanna pizari Science and Technology for a Sustainable Future haiba hiramda National Science Day thoram pangthokre Yausang kumai hi matangda khananaina kre Loinana Bollywood superstar Sridevi gi aroiba mathau mangam pangchokre Ngasi damakta di mes Paodam loisinjari myambu muhanna khurumjari